अहानबदा मरुओइबा पाउ The Manipur Names of Place Act 2025 की मतुंग इन्ना मणिपुर की पुवारी दगी लेरक्लबा lam maming hongtokpa natraga thonbada Land Resources Department के अयाबा लौगदबनी हाइबा order हानगी Chief Minister ना थागतपा फोंदोक्रे Kubala 𝐶𝐞𝐲 𝐍𝐞𝐰𝐬 𝐁𝐫𝐴 कापथरकपा नोंमै मरुना पानबदा अहल अमा असुखबा नंख्रे Iran ngasi Israel gi matakta hypersonic fata missile yauna sizinaduna missile gi nong tahankhre Russia na America da Iran da landaba yaroi haina warning tawkhre Northeast Windona Sandok Sariban Midangi Pauming, Tabiriba Singbu, Jan Mabamna Krumjari, House Pau Sandona Pizari. Nongtombam Birena Luchingba, VCP Lengak Paling Manungda, Semlamba, the Manipur Names of Place, Act 2024 Gimatung Inda, Manipuri Puari, the Gilerak Laba, Lamaming Hongdok Panatroka, Lamaming Anoba, Thonbada, Land Resources Department, Ki Ayaba Loga the Benihaba Order Bu. Hanagi Chief Minister na thagat pa phongdokre Hanagi Chief Minister nongthombam birena social media da thadrokpa post amada chahi lising ahum hena puari thamduna ipa ipuna ngaktuna thamlamba ima leibakpu machet thugaina ba manaman aningba apamba taunari puari ga sago narakpa lam kaya anau ba maming thonduna Ariba puari gi khongul muthatnaba honaramba sing para tambinaba ek asi semlambani Sarkar housing notice thorak tuna action horak pasi thagat ningai ni haiba wafam thamlaki Panbaya di Manipur Names of Place Act 2024 asi jai adumaki Mars ki tang 15 da extraordinary gadget phone kiba adudagi official gadget ta phone baga chatnaba haukrabani ek asigi makada Section 13 की मतुंग इन्ना एक violates तौबा सिंह जई अमा जेल द लेबा की चेराक फंगहनबा जई अहुम फावबा सांगदोकपदा नतना लुपा लिसिंग यांखैदगिना लुपा लाख अनि फावबा फाइन थिबा याई Fuwala 𝐶𝐞𝐲 𝐍𝐞𝐰𝐬 𝗁𝐾𝐫𝐴 कापथरकपा नोंमै मरुना पानबदा अहल अमा असोकापा नंख्रे ngasi nungthel lomi singna lokol aduda lau suduna leiringaida thodok adu thokibani hari thodok aduda oi thangba khutta nongmai maruna panbadagi soklaba ahal adu fuwala awang maning leikaidagi ningthauzam biren chei humfurom sure hari ma pukhudakta Vishnupur Hospital da pukhatuna laikanaki hari thodok thokfam aduga Security Force signal lariba mafamga yamna lapna daba mafam oi hari thodok adu hek thokpaga Security Force singna changsinduna yengsinki hari nakalamaramda khoisaunaraba ima ibel singna DGP Governor amadi Chief Secretary Fuwala da lakadabani makoina ngak senba ngamdrabadi khul ngakpa singdagi karigidamba khulai lokhatpano haiba wahang hangki Iran ngasi Israel gi mathakta hypersonic fata missile yauna sizinaduna missile gi nong tahankhre Israel gi government asina Iran amadi Israel ani gi lan asi control gi makada leigani habegi wakhalon ama leirami adubu Iran ngasi kapsilakiba tongan ba missile sing loinina topa missile sing dagi saruk 15 hena yangna paiba ngamba hypersonic fata missile yauna Israel gi mathakta missile gi nong chuhankre missile sing asina Israel gi ayamba saruk pumbada sokhanki loinina Israel gi authority na phongdorak kibada ngasi nongna tawrakiba strike sing asina leibak asigi kha thangba sarukta leiba Soroka Hospital da asokapan nangki loinina mioi nimfutaret amasu asokapan nanghankre amadi IDF ki headquarter oriba Central Command for Communication Control amadi Intelligence Officer su sokhanki haina phongdorakre loinina ngasi Iran Israel da tawrakiba strike singda Israel gi apunba mioi chani rom sokhanki haina source asina palli
Israel ki political commentator Oriba Goldberg na hairi madudi strike amasung attack singi matangda information asisu yamna laina fangba ngamde lonina mahakna makatari 𝐻𝐸𝐸 paumi sing asi Israel authorities singna censor tauri haina su phongdorakli Russia na America da Iran da landaba yaroi haina warning tawkre Russia na United States da military strike tawba yaroi haina Russia na warning tawkibaga lonina masina Middle East region asada yamna satiba maongda destabilize tawba yai haina section waro thamkre wafamasi phongdokladuna Saina Petersburg Economic Forum da USA gi khongthang adu tamthiba khongthang kaya laknabagi maram oigani haina USA gi mathakta Russia gi Deputy Foreign Minister Sergei Ryabkov na haikre makhatana malam gi asi nuclear gi lanjau thokkadabadagi sumna tangi millimeter ama khaktama ngari aduga malem gi leibak singna tumina yengduna leiri haina pendaba phongdorakli ningsing bayai Russia amadi Iran ani gi marakta chai kun gi oiba strategic pact ama yamna historic oiba agreement ama oina haukiba lisangani kunmanga gi January thada sign tawkibani hauzik fawda yamna kupna Iran amadi Israel gi lan asibu sena duna yengliba sakti leraba Russia na karamba lan gi khongthang ama lorakadage haibadu yengminaba tari loinina Russia gi akanba warning asibu tungoi naraduna America na Iran gi mathakta landarakpa taragadi madugi paukhum Russia na mahaki khwaidagi naknaba marup ama oiriba Iran gi damak kari pamom tinglakadagi haibadu madi achobo wahang oiri Manipur da thokiba isau adugi responsibilities pumnamak PR lengakna logadabni haina MPCC ki president 𝐶𝐸𝐯𝐬 𝐁𝐫𝐸 phongdorakli MPCC ki Dr. Selna Sinduna Wangkai Puja Community Hall da pangthokiba nomagi eba health camp yengsinba lakpada 𝐶𝐸𝐯𝐬 paumi singda phongdorakpada Water Resources Department na matam chana thabak paikhattabana ichau adu thokhan khibani department asina dolai thabi dam matam chana yengsindaba ithai virus ki get ising imaina hengalakla matungda hangdokiba amadi chai ani gi mamangda tural launamba semnaba thadarakiba fan mafam chana sijinnadaba amadi thabakta onthok pa ngamdabana ichaugi horakfam oihanduna miyamda awaba nakhankhibani haina phongdoki loinena ichauna sokhallaba imung singda matam chana compensation fanghandriba asi athuba matamda victim oiriba imung singda compensation pitokadabani haiba wafam su thamki ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯕꯨ ꯒꯥꯔꯤ ꯃꯆꯥ ꯍꯨꯔꯥꯟꯕꯅꯤ ꯆꯤꯡꯅꯕꯗꯒꯤ ꯍꯥꯏꯕ ꯋꯥꯍꯩ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯂꯛꯄ ꯑꯊꯨꯕꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯖꯦꯑꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯖꯦꯑꯦꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯒꯚꯔꯅꯔꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯨꯅ ꯐꯨꯝꯖꯤꯟꯕꯤꯔꯝꯕ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯃꯍꯥꯛ ꯃꯦꯟꯇꯦꯂꯤ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯒꯥꯔꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯈꯤꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯖꯦꯑꯦꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯒꯚꯔꯅꯔꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯦꯂꯥꯃ ꯌꯥꯎꯔꯛꯄ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟꯗꯨꯗ ꯑꯕꯗꯨꯜ ꯀꯥꯗꯤꯔ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯥꯗꯤꯔꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ISTVꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ISTVꯒꯤ ꯅ꯭ꯌꯨꯁꯇ ꯂꯨꯞ ꯑꯃꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯌꯥꯎꯔꯛꯄ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟꯗꯨꯗ ꯑꯕꯗꯨꯜ ꯀꯥꯗꯤꯔ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯥꯗꯤꯔꯁꯤ ꯃꯣꯇꯣꯔꯁꯥꯏꯀꯜ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯍꯥꯏꯕꯒꯤ ꯃꯣꯇꯣꯔꯁꯥꯏꯀꯜ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯍꯥꯏꯕ ꯂꯣꯟꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯍꯥꯛꯁꯤ ꯗꯤꯁꯦꯕꯜ ꯄꯥꯔꯁꯟꯅꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯁꯤꯖꯤꯟꯅꯕꯅꯣ ꯑꯊꯨꯕꯗ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯤꯌꯥꯝꯗ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯃꯤꯍꯥꯠꯄ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯈꯥꯛꯇꯅ ꯐꯥꯕꯤꯌꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯆꯞ ꯆꯥꯕ ꯑꯀꯟꯕ ꯑꯦꯛꯁꯟ ꯑꯗꯨ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯍꯧꯈꯤꯕ ꯖꯨꯟ 10 ꯑꯃꯁꯨꯡ 11ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯒ ꯍꯧꯈꯤꯕ ꯖꯨꯟ 18ꯒꯤ ꯑꯌꯨꯛꯇ ꯁꯃꯨꯔꯧꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯐꯨꯝꯂꯒ ꯂꯩꯔꯝꯕ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯒꯤ ꯃꯤꯍꯥꯠ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯕ ꯈꯥꯕ ꯑꯊꯨꯕꯗ
ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯂꯤꯂꯣꯡꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯟꯖꯨꯃꯥꯟ ꯏꯁꯂꯥ-ꯏ-ꯃꯨꯁꯔꯥ ꯂꯤꯂꯣꯡ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ UMPCꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯃꯥꯁ ꯔꯦꯂꯤ ꯑꯗꯨ ꯂꯤꯂꯣꯡ ꯗꯥꯝꯗꯒꯤ ꯍꯧꯔꯒ ꯎꯁꯣꯏꯄꯣꯛꯄꯤ ꯐꯥꯎꯕ ꯂꯥꯛꯂꯒ ꯂꯤꯂꯣꯡ ꯗꯥꯝꯗ ꯑꯃꯨꯛ ꯍꯟꯈꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯋꯤ ꯀꯟꯗꯦꯝ ꯇꯦꯔꯣꯔꯤꯁ ꯑꯦꯛ ꯑꯣꯐ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ 𝐋𝐢𝐯𝐞 𝐍𝐞𝐰 ꯅꯠꯇ꯭ꯔꯒ NIA ꯗ ꯁꯤꯅꯧ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ should be declared as terrorist organization ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕ ꯈꯥꯕ ꯈꯨꯗꯛꯇ ꯐꯥꯒꯗꯕꯅꯤ ꯍꯥꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎꯁꯨ ꯂꯥꯎꯈꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯟꯖꯨꯃꯥꯟ ꯂꯤꯂꯣꯡꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯕꯤꯕꯨꯜꯂꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯏꯔꯤꯕ 𝐋𝐢𝐯𝐞 ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕ ꯋꯥꯈꯜ ꯆꯣꯏꯕ ꯃꯤꯑꯣꯏꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯐꯝꯖꯤꯜꯂꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯟꯖꯨꯃꯥꯟ ꯂꯤꯂꯣꯡ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯃꯤꯇꯤꯅ ꯍꯛꯁꯤꯟꯅ ꯂꯧꯏ ꯃꯤꯌꯥꯠ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯕ ꯈꯥꯕ ꯈꯨꯗꯛꯇ ꯐꯥꯒꯗꯕꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯠ 27 ꯈꯨꯗꯛꯇ ꯊꯤꯡꯖꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯃꯌꯥꯏ ꯂꯝꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯎꯕꯤꯇꯦꯛꯇꯒꯤ ꯃꯦꯟꯇꯦꯂꯤ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯕ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯕꯨ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯐꯨꯝꯖꯤꯟꯗꯨꯅ ꯃꯥꯡꯍꯟꯈꯤꯅꯕ ꯍꯣꯠꯅꯔꯝꯕ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯐꯝꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 10 ꯑꯃꯁꯨꯡ 12ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯕꯨ ꯃꯤꯍꯥꯊꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯁꯥꯃꯨꯔꯧ ꯅꯥꯎꯔꯦꯝꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯐꯨꯝꯖꯤꯜꯂꯝꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ JACꯒꯤ ꯋꯥꯉꯥꯡꯂꯣꯏ ꯕꯤꯗ꯭ꯌꯥ ꯊꯣꯡꯈꯣꯡ ꯃꯌꯨꯝꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯌꯥꯠ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯗꯕ ꯋꯥꯠꯂꯤꯕꯁꯤꯡ ꯄꯨꯡ 23ꯒꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ ꯅꯨꯃꯤꯠ 9ꯒꯤ ꯃꯅꯨꯡꯗ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯐꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯆꯍꯤ 18 ꯁꯨꯔꯕ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯦꯟꯇꯦꯂꯤ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯑꯣꯏꯔꯕ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯑꯦꯂꯥꯏꯁ ꯑꯆꯧꯕꯕꯨ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝ ꯃꯅꯤꯡ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯪꯊꯣꯛꯄꯤꯔꯝꯕ ꯑꯃꯁꯨꯡ ꯐꯨꯝꯖꯤꯟꯗꯨꯅ ꯃꯥꯡꯍꯟꯈꯤꯅꯕ ꯍꯣꯠꯅꯕꯤꯔꯝꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯋꯥꯠꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯡ 23ꯒꯤ ꯃꯅꯨꯡꯗ ꯐꯥꯒꯗꯕꯅꯤ ꯑꯃꯗꯤ ꯃꯤꯍꯥꯠꯄꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯅꯨꯃꯤꯠ 9ꯒꯤ ꯃꯅꯨꯡꯗ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯃꯥꯁ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯊꯝꯖꯕꯅꯤ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯤꯉꯣꯝꯕꯝ ꯕꯥꯕꯨ ꯁꯤꯡꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯂꯝꯂꯦ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯟꯇ꯭ꯔꯥꯛꯇꯔ ꯅꯤꯉꯣꯝꯕꯝ ꯕꯥꯕꯨꯒꯤ ꯒꯦꯠꯇ ꯕꯣꯝ ꯊꯅꯝꯂꯦ ꯍꯥꯏꯕꯁꯤ ꯉꯁꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯕꯥꯕꯨꯒꯤ ꯃꯌꯥꯝꯕꯅ ngasi ayu pung 6 tabada yumgi akoiba amadi thongal wai sitpada thengnarakibani hari bom leire haiba khangnarakpadagi Thobal police ta pau piduna police ki team laklaga bom adu lokhatki hari nakalamaromda yumlakta bom thamlambagi mayokta yaningdaba phongdoktuna lekagi mera paibi amadi miyamna okram kaithelgi community hall da wakani phomkre wakani phom adu da micham miyamda aki akhang piba yaningde yumlakta bom thamjilamba yaningde amadi We condemn keeping bomb at local houses haina thaba placard singsu sizinaki. Wakan mi famadu da saru yakibi mera paibi luchingbi okram manorama kobi amana phongdorakpada hauzik yamna waraba matamasida mi yamna kungba yumlakta mi siba yaba bom thanamba asi yaningde bom asi kari maramgi kanana thamlamlibano haibadu athubada sengdokpirau haiki bom thamlamliba asi CSO singamadi lengaknasu kari maramginu haibadu thidokpiyu amadi atopa mafamdasu asigumba thabak asi tawbiganu hairaduna bom thamjin biramliba misak asisu kukina maiteida chatharakliba lana sida mahaki pochei kaya amasu mangduna hauzik leibani maram aduna kari wakalonda bom thamlibano haibadu athuba matamda sengdokpirau haiki Lamphel quarter singi akoibada laiba drain sing Lamphel area peace and development committee na maru oiba thodang loduna lamdam adongi akoibada laiba miyoi sing yauna sengdokpagi thabak chathakre numit humni chathagadaba drain sengdokpa aduga mari lenena Lamphel area peace and development committee gi convener David Kumanchana phongdorakpada Lamphel gi area singda laiba quarter sing matam kuisellakpada maram oiduna
ꯀ꯭ꯋꯥꯇꯔꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯟꯁꯤꯡ ꯑꯌꯥꯝꯕ ꯁꯔꯨꯛ ꯐꯨꯝꯖꯤꯜꯂꯛꯂꯤ ꯃꯁꯤꯗ ꯅꯣꯡ ꯇꯥꯕ ꯃꯇꯝꯗ ꯏꯁꯤꯡ ꯆꯦꯟꯊꯣꯛꯐꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯐꯦꯜꯒꯤ ꯑꯀꯣꯏꯕꯗ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯂꯝꯐꯦꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯄꯥꯟꯗꯝꯗ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯦꯟ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄꯅꯤ ꯃꯁꯤꯅ ꯗ꯭ꯔꯦꯟꯁꯤꯡ ꯏꯁꯤꯡ ꯆꯦꯜꯍꯟꯕ ngamdaba thoklabadi lamfel apunba saruki drain sing sengdoknaba thabak paikhalakani hairaduna drain sengba sida tongan ba station kayadagi mating panglakiba sing thagatba phongdoki June की तारीख 13 का मापदगी होरगा लाइव जून की तारीख कुंगा माथोय फॉरवर्ड निमित चुकना लमफेल एरियादा लेबा ड्रेनेज सिंग असि सेंगबगी थबक थोरम माइकोय पांथोक सबनी आइरिबा थबक थोरम असि पांथोकनबो होनबदा एकोय लमफेलदा लेरिबा गवर्नमेंट क्वार्टर सिंग एवरी एकोय सरुक याबिरी आइरिबा थबक सि ओइनबो होनबदा मफम फानबो होनबदा कोकोमी के चावरबा मतें पांगबी मसिगी मतकता पब्लिक वर्क्स डिपार्टमेंट की तोंगान माइगैदगी मेचिनरी ने सिंग क्या अमा एकोय पुथोकपिरगा एकोय मतें पांगबीरी मसीद नत्तना एकोय तोंगान बा वाट लेबा इसिंग सि चेन ngam तारगदी नुमित निसिगी मनुंग देखोय कवर तोबो ngamjagadi another atopa matam ama lepaga muk lamfel pumagi hairiba drainage sing asi एकोय lamfel area peace and development committee की manipur की दैबा तोंगान फुरुप कांगलुक क्या अमना lamfel da singna pullaga semiba committee asina एकोय हाइरिबा थबक asi Yasko Hiru Hanba Leka Deleba Sri Sri Gopinath Mandaf ki Nauna Saba Mandaf Ngasi Yasko Assembly Constituency ki MLA Thoksom Satyabertana Hongnabi Matung Inna Sangaduna Miyam da Kusina Kray MLA gi Masagi Senfam dagi Nauna Saba Mandaf Sangabagi Tharam Aduda Yasko Naharol Singlof Marup ki President Asem Amuba Manipur State Kala Academy Awardee Achom Tampha Yaskol Naharol Singlof Marufki Secretary Laishram Pradeep Amadi YVO gi President Sorokaibam Sarat Chandrana Athoiba Mitunglen Singh Oina Sarugyaki Thoramaduga Mari Lenina Yaskol Assembly Constituency ki MLA Thoksom Satyabertana Fongdorakpada Lengak ama semnaba matam ama leiribanina athubada lengak ama semnaba kanna hona hodrabadi Yadabana Maram Oiraga athubada lengak ama semagani haina fongdokre ngasi sangaduna miyamda kusinakriba Sri Sri Gopinath Mandavasi local area development fundagi sagadogani adubu asoiba khara leikibadagi MLA gi maikidigi sabani haina fongdoki mamangi matamdagi simda kachage na khala lakuni adu shor sanbida ba haigadra matam hadi change adu ngasi di loiraga mayamda kusina phangawlina adu muti harauje nuaje haininge wakhar tong ningbai khongthang ke sulate ai na tabadadi sarkar semna group semna bagi pausu tai delhi dagi su semal langna ba mi tharakane hasu tai ataba pawang ta nei shanti mok tujite Manipur Mountaineering and Trekking Association MMTA na Santuda Special Emergency General Body Meeting ama pangthokpaga loinena award distribution ceremony ama pangthokre minuthongda leiba MMTA gi complex ta pangthokiba thoram ajuda Disaster Management Wing Rescue and Relief Operation gi member kunmanga romda award pidune kai khumnaba utki Paubitek Maya Lekadagi Mimanadraba Jesam Abdul Kadir Hatkibagi Thaudok Adubo Act of Terrorism ni Amasung Crime Against Humanity ni Haina All Manipur Muslim Students Organization Amsona Fongdrakli Abdul Kadir Thiva Kangdala Leraklaba Matung Mihat Thina Hatok Pikiba Aduda Amsona Akanmam Ongda condemned directly Asiguma Thawong Asina Lamda Masida Low Latre Haiba Mayik Sing Natakli Manipur Bungak Senaba Amadi Ahongba Amapuraknaba Langting Nanaba Chongturakli Basingna Madugi Ona Tainabada Matam Queen Dagi Kundamina Duna Layminari Basigi Marakta Yekai Tingaiba Oirakli Manipur Gilenga Kadai de Lakrabagi Haina Amsona Hanglakli Abdul Kadirgi Mamangda Kaya Amagi Mafam Desu Fuba Jaiba Pamdaba Thaudok Sing Jatakiba Laikre Asugumba Tanfamasida Apunba Santi Amasung Achumbagi Damak Jongtok Kiba Maitegi CSO Singkadai Laikrabagi Hauzik Fawa Taudoga Sidamaru Oina Jeneriba Arambai Tengolgi leader Ama Oriba Longzam Kaba Karif Ki Fajibano Masigi Paukum Manipur Lengakna Pigadabani Amsona Makatana Haikibada Manipur Punna Kunda Minariba Singi Marakta Akaiba Oirakadaba Daida Yaudaba Condensing Society Social media da post tawbidanabassu fongdorakli hanagi ariba video natroga photo na chingba sing Facebook amadi WhatsApp ta thagatuna
punna khundaminariba kanglo furup singi marakta nungai nadaba thokliba sing khudakta lepkadabani loirina police na suhirama sigi matangda matik chab action lokhatkadabani amadi kadirgi misi asigi achumba wail fanghangadabani haina amsogi general headquarter gi president na khudiyek piduna thadropa cherol amada fongdorakli naga taba mafam singda sugi camp thamzilaknaba paikhalakliba khongthang asibu yaningdaba fongdokladuna me ahumgi thaudok aduga manaba tamthiba hingsagi thaudok sing thoklakpa yai haina Foothills Naga Coordination Committee FNCC na Ministry of Home Affairs amasung Kuki militant group singda khangalakli pamdaba thaudok sing thoklaktringaida naga taba mafam sing nakna lairiba sugi camp sing thindaba tawdana thugaigadabani Samjin Sazinba Kukilen amagi aranba wari paringda nagagi ancestral land singda kuki sing namduna lam khopsinaba honariba sina nusinnadanaba khanaba Naga taba mafam singda sugi camp thamzilaknaba paikhalakliba khongthang asibu yaningdaba fongdokladuna me ahumgi thaudok aduga manaba tamthiba hingsagi thaudok sing thokpa yai haina Foothills Naga Coordination Committee FNCC na Ministry of Home Affairs amasung Kuki militant group singda khangalakli pamdaba thaudok sing thoklaktringaida naga taba mafam singda nakna leiriba sugi camp sing thinthaba tawdana thugaigadabani Samjin Sazinba Kukilen amagi aranba wari paringda nagagi ancestral land singda kuki sing namduna lam khopsinaba honariba asina nungsinnadanaba khanaba hobani naga tongan village singda attack jatarakliba asi khangduna leiba ngamloi masigi sumathakta kamjong Technopol Chandel Kangpopi None amadi Senapati district ta foba henjilaktuna kuki singi oiba separatist agenda adu mayek singna ulladuna territorial integrity identity amasung naga singda namthanaba honari kuki furup singna santi leina hingminnaba pamlabadi manipurgi puwari bu ikai khumnabaga loinena naga singda hauriba si tokadabani makhatana nagagi lamda henjilaklabadi madugi sathiba mahai fangani haina FNCC media cell da thadropa press release samada fongdurakli Arabida maraba pau amhon pizari The Manipur Names of Place Act 2025 ki matung ina Manipur gi puwari dagi lerakpa lam maming hongdokpa nadraga thonbada Land Resources Department ki ayaba logadabani haiba order hanagi Chief Minister da thagatpa fongdokre Kubala Singairok Lokul da kuki militant singna kaptharakpa nomai maruna panbada ahal ama asokaban nangkre Iran ngasi Israel gi mathakta hypersonic kada missile yauna sizinladuna missile gi nong tahantre Russia na America da Iran da landaba yaroi haina warning tawkre
North East Windona Sandok Saribani Midangi Pau Matang Sadaloi Sari, Ming Tabiriba Singbu Amuka Hanna Chen Mabamna Kurumjari.